ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯑꯩꯁꯤ ꯆꯍꯤ ꯌꯥꯝꯅ ꯅꯧꯅ ꯌꯨꯝ ꯄꯥꯟꯖꯩ, ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯏꯔꯅ ꯍꯧꯔꯛꯄꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅꯁꯨ ꯀꯌꯥ ꯄꯥꯝꯗꯦ꯫ ꯆꯦꯜꯍꯣꯡ ꯇꯧꯕꯒ ꯑꯣꯏꯔꯦ, ꯌꯨꯝꯗꯒꯤ ꯄꯣꯠꯁꯨ ꯀꯌꯥ ꯅꯥꯇꯩ ꯆꯥꯅ ꯄꯤꯔꯛꯇꯕꯒ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯁꯤ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯁꯤꯗ ꯏꯟꯊꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯈꯔ ꯁꯥꯎꯔꯒ ꯃꯃꯤꯠꯇ ꯃꯁꯨ ꯎꯔꯛꯂꯕꯗꯤ ꯀꯣꯟꯅ ꯇꯞꯅ ꯇꯞꯅ ꯁꯥꯎꯕ ꯐꯖꯔꯛꯀꯅꯤ ꯈꯟꯗꯨꯅ ꯏꯕꯥꯅꯤꯁꯨ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ꯫ ꯏꯃꯥ ꯄꯥꯕꯨꯡꯈꯣꯏꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯕꯦꯕꯥꯔ ꯀꯥꯏꯔꯨꯗꯦ, ꯋꯥꯍꯩ ꯑꯀꯟꯕ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯔꯨꯗꯦ꯫ ꯃꯈꯣꯏꯒꯤ ꯊꯕꯛꯇꯤ ꯀꯥꯏꯗꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯑꯗꯨꯃꯛ ꯇꯧꯕꯤꯔꯤ꯫ ꯃꯧ ꯑꯇꯩꯁꯨ ꯂꯥꯛꯇꯕꯅ ꯑꯩꯅ ꯃꯧ ꯑꯍꯥꯟꯕ ꯑꯣꯏꯕꯒ ꯃꯄꯨꯡꯅꯤꯡ ꯄꯦꯟꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯤꯔꯛꯅꯕꯒꯤ ꯍꯥꯏꯗꯨꯅ ꯁꯦꯕꯥꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯇꯧꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯁꯥꯎꯔꯤꯕꯅꯤ, ꯁꯥꯎꯔꯕꯅꯤꯅ ꯑꯩꯅ ꯇꯧꯔꯤꯕ ꯁꯦꯕꯥꯗꯨ ꯀꯌꯥ ꯊꯣꯏꯅ ꯄꯨꯛꯅꯤꯡ ꯂꯨꯝꯗꯦ꯫ ꯇꯧꯔꯕꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯕꯒꯨꯝꯅ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯁꯨ ꯁꯤꯡꯊꯥꯅꯕꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯄꯨꯛꯅꯤꯡꯗ ꯑꯗꯨꯃꯛ ꯄꯦꯟꯊꯣꯛꯏ꯫ ꯃꯈꯣꯏꯅ ꯄꯥꯝꯗꯕ ꯃꯃꯧ ꯃꯆꯥ ꯑꯣꯏꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯁꯦꯕꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯄꯦꯟꯕ ꯌꯥꯎꯔꯒꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒꯗꯤ ꯅꯣꯡꯃ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯈꯟꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯀꯥꯏꯗ ꯀꯥꯏꯔꯨꯒꯅꯨ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯄꯤꯔꯛꯀꯅꯤ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅꯁꯨ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯗ ꯅꯨꯄꯤ ꯊꯤꯕ ꯑꯃꯠꯇ ꯌꯥꯎꯗꯕꯅ ꯑꯩꯅ ꯃꯣꯏꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕꯤꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯈꯪꯗꯦ, ꯀꯔꯤꯁꯨ ꯁꯤꯡꯊꯥꯅꯕꯤꯗꯦ꯫ ꯑꯩꯅꯁꯨ ꯈꯜꯂꯤ, ꯃꯧ ꯑꯅꯤ ꯑꯍꯨꯝ ꯁꯨꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯛꯇ ꯑꯣꯏꯔꯤ, ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯊꯤꯖꯤꯜꯂꯛꯂꯕꯗꯤ ꯃꯧ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯁꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯕꯤꯔꯤꯁꯤꯒ ꯃꯈꯣꯏꯅ ꯍꯌꯦꯡ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯃꯃꯧꯗꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯈꯨꯠ ꯆꯥꯕꯤ ꯃꯃꯧꯗꯣ ꯂꯥꯛꯂꯒ ꯁꯦꯕꯥ ꯇꯧꯕꯤꯔꯛꯇ꯭ꯔꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯈꯣꯏꯁꯨ ꯀꯣꯟꯅ ꯊꯪꯗ ꯅꯤꯡꯉꯝꯖꯔꯣꯏ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯏꯊꯟ ꯈꯛꯇ ꯈꯟꯖꯕꯅꯤ꯫ ꯃꯈꯣꯏꯗꯗꯤ ꯅꯣꯡꯃꯇ ꯍꯥꯏꯔꯨꯕ ꯂꯩꯇꯦ, ꯑꯩꯈꯣꯏꯅ ꯀꯧꯔꯕꯁꯨ ꯈꯨꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯏꯃꯥ ꯑꯁꯤ ꯇꯧꯁꯤꯜꯂꯛꯎꯔꯥ, ꯑꯁꯤ ꯇꯧꯔꯛꯎꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯪꯉꯤ꯫ ꯃꯈꯣꯏꯅ ꯈꯨꯝꯖꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅ ꯏꯔꯨꯖꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯊꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯊꯛꯄꯤꯔꯝꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯊꯃꯣꯏꯗꯕꯨꯗꯤ ꯌꯥꯝꯅ ꯄꯦꯟꯖꯗꯦ, ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯄꯨꯛꯅꯤꯡꯗꯁꯨ ꯌꯥꯝꯅ ꯀꯞꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯏꯟꯊꯣꯛꯄꯤꯔꯕꯁꯨ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯏꯆꯥꯎ ꯆꯥꯎꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯗꯨꯅ ꯂꯩ ꯈꯟꯗꯨꯅ ꯑꯩꯁꯨ ꯑꯗꯨꯃꯛ ꯄꯦꯟꯊꯣꯛꯏ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕꯗ ꯑꯗꯨꯃꯛ ꯍꯜꯂꯛꯄꯒ ꯂꯣꯏꯅ ꯇꯝꯃꯤ꯫ ꯊꯥꯛ ꯅꯦꯝꯕ ꯋꯥꯡꯕ ꯈꯥꯏꯅ ꯎꯠꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕꯗ ꯊꯃꯣꯏ ꯑꯁꯦ ꯄꯦꯟꯖꯗꯕꯒꯤ ꯀꯅꯥꯗꯗꯤ ꯇꯥꯏꯅꯔꯨꯒꯅꯤ? ꯃꯉꯣꯟꯗ ꯅꯠꯇꯅ ꯃꯉꯣꯟꯗ ꯇꯝꯐꯝ ꯑꯣꯏ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯑꯩꯈꯣꯏꯅ ꯃꯃꯧ ꯑꯔꯣꯏꯕꯁꯨ ꯅꯠꯇꯦꯗꯅ, ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯋꯥꯠꯂꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯆꯥꯅꯤ꯫ ꯅꯪꯒꯤꯗꯃꯛꯇ ꯄꯣꯛꯂꯤꯕ ꯃꯆꯥ ꯑꯩ ꯐꯥꯎꯕ ꯏꯟꯊꯣꯛꯄ ꯉꯝꯂꯤꯕꯁꯦ ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯤꯕ ꯃꯧ ꯑꯅꯤꯗꯨꯅ ꯀꯌꯥꯝ ꯌꯥꯝꯅ ꯐꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯅꯪꯅ ꯇꯧꯕ ꯊꯕꯛꯇ ꯁꯤꯡꯊꯥꯅꯕꯤꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯇꯧꯗꯕꯤꯗ ꯑꯗꯨꯃꯛ ꯂꯩꯊꯣꯛꯎ꯫ ꯍꯌꯦꯡꯋꯥꯏ ꯉꯝꯗ ꯉꯝꯗ꯭ꯔꯒ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯣ ꯈꯔꯗꯤ ꯂꯦꯞꯄꯦ꯫ ꯑꯩꯅ ꯄꯥꯡꯂꯤꯕꯗꯨ ꯁꯤꯡꯊꯥꯁꯨ ꯁꯤꯡꯊꯥꯅꯕꯤꯗꯦ꯫ ꯇꯧꯔꯕꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯣ ꯑꯃꯨꯛ ꯍꯜꯂꯒ ꯃꯈꯣꯏꯅ ꯇꯧꯕ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯄꯨꯛꯅꯤꯡ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯑꯁꯨꯝ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯇꯝꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯏꯕꯥꯅꯤꯁꯦ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯤꯁꯨ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯕꯣꯏꯂꯔ ꯂꯣꯏꯔꯒ
ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯌꯦꯟ ꯀꯛꯄꯒꯤꯁꯨ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯂꯒ ꯇꯦꯛ ꯇꯦꯛ ꯇꯧꯔꯒ ꯃꯈꯨꯠꯇ ꯄꯩꯁꯥ ꯋꯥꯠꯇꯕꯤꯗ ꯄꯩꯁꯥꯁꯨ ꯑꯗꯨꯃꯛ ꯄꯥꯏꯖꯔꯝꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯄꯩꯁꯥ ꯄꯥꯏꯔꯤꯕ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯔꯤꯕꯁꯤꯁꯨ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯌꯦꯟ ꯕꯣꯏꯂꯔ ꯂꯣꯏꯔꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯃꯥ ꯃꯄꯥꯗ ꯄꯤꯁꯜꯂꯒ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯔ ꯈꯛꯇꯪ ꯂꯧꯍꯧꯕ ꯑꯗꯨꯒꯤꯅꯤ꯫ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯊꯥꯗꯔꯒ ꯃꯥꯅ ꯕꯣꯏꯂꯔ ꯃꯆꯤꯟꯖꯥꯛ ꯊꯥꯗꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯟꯅ ꯂꯧꯈꯠꯄꯗ ꯃꯐꯝ ꯈꯪꯅ ꯇꯣꯡꯕꯅꯤꯅ ꯃꯃꯥ ꯃꯄꯥꯗꯁꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯈꯪꯅ ꯄꯤꯁꯤꯟꯕꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯂꯦꯝ ꯄꯥꯅ ꯄꯥꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯅꯝꯕꯅ ꯁꯥꯎꯔꯤꯕꯁꯦ ꯑꯩ ꯈꯛꯇ ꯌꯨꯝ ꯄꯥꯟꯁꯤꯜꯂꯛꯄꯒꯤ ꯅꯠꯇꯦ, ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯗ ꯄꯤꯁꯤꯟꯕꯗꯣ ꯂꯦꯞꯈ꯭ꯔꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯑꯌꯥꯝꯕꯁꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯏꯕꯥꯅꯤꯁꯨ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯐꯥꯗꯣꯛꯅꯔꯒ ꯐꯖꯅ ꯁꯦꯃꯥꯏ ꯇꯥꯟꯅꯔꯒ ꯃꯇꯝ ꯆꯥꯔꯒ ꯍꯣꯡꯕꯤꯕꯗ ꯀꯔꯤꯁꯨ ꯀꯥꯏꯕꯕꯨꯗꯤ ꯅꯠꯇꯕꯅꯤ꯫ ꯆꯦꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯛꯇ ꯁꯥꯎꯕꯗꯒꯤ ꯑꯉꯥꯡ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯏ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯕꯁꯤ ꯐꯥꯎꯕꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯗꯒꯤ ꯑꯩꯒꯤ ꯏꯄꯥꯝꯂꯝꯒꯤ ꯃꯤꯅꯁꯨ ꯁꯥꯎꯕꯗꯒꯤ ꯅꯈꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ, ꯑꯩꯈꯣꯏꯒꯤꯁꯨ ꯏꯟꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯅꯈꯤꯕꯅꯤ꯫ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯉꯥꯏꯍꯥꯛ ꯎꯅꯕ ꯆꯠꯂꯨꯕꯗ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯔꯛꯇꯕꯗꯒꯤ ꯁꯦꯝꯕ ꯉꯥꯏꯔꯛꯄꯗ ꯊꯦꯡꯈꯤꯕꯅꯤ꯫ ꯊꯦꯡꯂꯕꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯕꯗꯤ ꯀꯔꯥꯏꯗ ꯆꯠꯂꯨꯏ ꯍꯥꯏꯗꯨꯅ ꯍꯪꯂꯒ ꯊꯤꯒꯠꯂꯒ ꯐꯨꯔꯛꯀꯅꯤ ꯀꯤꯖꯕꯗꯒꯤ ꯃꯤꯒꯤ ꯊꯣꯛꯂꯕꯗꯤ ꯀꯩꯅꯣ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯈꯨꯝꯐꯝꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯏꯁꯥꯗ ꯊꯣꯛꯂꯕꯗꯤ ꯄꯨꯡꯄꯪ ꯄꯪꯁꯤꯜꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯅꯗꯕ ꯅꯨꯄꯥꯁꯨ ꯅꯠꯇꯦ, ꯅꯨꯡꯁꯤꯅꯔꯤꯕꯅꯤꯅ ꯊꯦꯡꯁꯨ ꯊꯦꯡꯂꯕꯗꯤ ꯍꯟꯈ꯭ꯔꯅꯨ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦ ꯍꯥꯏꯗꯨꯅ ꯃꯥꯅꯁꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯔꯦ꯫ ꯆꯍꯤ ꯅꯧꯔꯤ, ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯏꯕꯥꯅꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯇꯝ ꯈꯔ ꯐꯥꯗꯣꯛꯅꯔꯒ ꯆꯥꯎꯅ ꯂꯨꯍꯣꯡꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯥꯒꯗꯤ ꯌꯥꯝꯅ ꯆꯥꯎꯖꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯈꯜꯂꯨꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯈꯨꯗꯤꯡꯃꯛ ꯇꯧꯔꯛꯄꯗꯗꯤ ꯃꯥꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯁꯨ ꯀꯌꯥ ꯄꯦꯟꯖꯗ꯭ꯔꯦ꯫ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯃꯥꯅ ꯕꯣꯏꯂꯔ ꯂꯣꯏꯔꯝꯕ ꯃꯐꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥ ꯈꯣꯏꯗ ꯄꯤꯁꯟꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯄꯤꯔꯛꯎ ꯍꯥꯏꯕꯗꯨꯁꯨ ꯄꯤꯗ꯭ꯔꯦ꯫ ꯃꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯠ, ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯠ, ꯃꯈꯣꯏꯗ ꯊꯕꯛ ꯁꯨꯕ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯌꯥꯎ, ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯑꯗꯨꯃꯛ lei. Masu adumna chatrabadi yumsida kari tauraga leigani. Ibanimak adumak amana subra suda amana tanbra tandra phamduna adumak lei. Angang singsu noma nomagi chausilai ana ayeksu yoksilai. Paisa changba helakpana ibanisu karino madi tause haiduna khanare. Aduga somdasu sangoida chahi ahum phana leirabasu phatte. Sangoida chaksang oisanbasu phatte haiduna amana amuk hai. Makhoina haipirakliba adubudi aikhoibu phahanningbagini. Adubu aikhoidi yumda changlaga leibasu yade. Sangoi machi asida mate ama khallaga leibani. Sidasu chahi ahum phana leiba yadrabana. Pikliba angangsing asiga aikhoi yamna waba haibadu oire. Ainasu mangonda asumna hai. Nangna nahankai thabak suba yaururiba namanabasingdusu kaurao. Nangna hana yeloiramliba mafamsida khara sangna topthoklaga aikhoina leinaba ka ama ani su topthoklasi. Aduga hanagi matawgumna yen machasu khara lauraga loirasi. Chaurak pasing aduna nangna semlaga yonbado adu yolo. Ibani changdana hotnaminasi haiduna mangondasu hawdoi. Adubu aidi yen loibagi wakhalse karimata khalamdabani. Ihang hangduna paisa thokpam amata leirakdaba asida yagadra haiduna kari tawba yabadum thirakpada yen loifam asida mityeng tarubadagi mangonda hawthokjarubani. Manasu aisu khalamlibani adubu paisadi leitana karaidagi yen loigadoribano. Nangna yum sabagi topthokpa hai paisa ngaktani ne. Kuttadi lupa amata leitana karaidagi tawdoribano. Ainasu asumna hai. Misu haptagi paisa yamna punai. Ainasu haptagi do aigi saruk ama yaurage. Aduga makha thangbagi indomjase
Magi mamingdasu ama ilaurage, magi saruktusu aina laurage, aduga haptagidudi kaidanaba thangadabani. Aigi nupanasu hoine lausalani aduga ꯑꯩꯈꯣꯏꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯊꯣꯛꯄꯁꯨ ꯅꯠꯇꯅ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯀꯔꯥꯏꯗꯩ ꯍꯨꯟꯒꯗꯧꯔꯤꯕꯅꯣ? ꯂꯧꯁꯤꯜꯂꯨꯕ ꯄꯩꯁꯥꯗꯨꯗꯤ ꯁꯣꯝꯗ ꯖꯨꯞ ꯂꯥꯎꯅ ꯂꯣꯏꯁꯤꯟꯈꯤꯅꯤ. ꯊꯥꯒꯤ ꯁꯤꯡꯕꯅꯦ ꯍꯥꯏꯔꯕꯣꯏꯗꯤ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯈꯟꯅꯕ ꯌꯥꯏ. ꯍꯞꯇꯥ ꯈꯨꯗꯤꯡꯒꯤꯗꯤ ꯑꯩꯗꯤ ꯀꯔꯥꯏꯗꯒꯤ ꯁꯤꯡꯒꯗꯧꯔꯤꯕꯅꯣ? ꯊꯕꯛ ꯇꯧꯐꯝ ꯂꯩꯔꯕꯁꯨ ꯄꯩꯁꯥ ꯂꯩꯇꯕꯅ ꯏꯕꯥꯅꯤꯁꯨ ꯃꯇꯝ ꯈꯔꯗꯤ ꯑꯃꯨꯛ ꯈꯜꯂꯝꯅꯒ ꯇꯧꯁꯤ ꯇꯧꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯟꯖꯥꯟꯅꯗꯨꯅ ꯄꯩꯁꯥ ꯂꯩꯇꯕꯗꯒꯤ ꯇꯣꯛꯂꯦ. ꯑꯃ ꯌꯦꯡꯂꯨ ꯌꯥꯗꯦ, ꯑꯃ ꯌꯦꯡꯂꯨ ꯌꯥꯗꯦ, ꯄꯩꯁꯥꯗꯃꯛ ꯍꯦꯛꯇ ꯇꯥꯏ. ꯏꯄꯥꯝꯂꯝꯗꯁꯨ ꯏꯟꯊꯣꯛꯄꯤꯔꯕꯅꯤꯅ ꯃꯈꯣꯏꯗ ꯄꯩꯁꯥ ꯅꯤꯕ ꯆꯠꯀꯗꯕꯁꯨ ꯑꯩꯁꯨ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ. ꯑꯩꯅꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯦ. ꯅꯪꯅ ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃꯒꯤ ꯃꯇꯝ ꯂꯦꯟꯕ ꯉꯥꯏꯕ ꯑꯣꯏꯅ ꯆꯠꯇꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯗꯣ ꯑꯗꯨ ꯇꯣꯛꯂꯣ. ꯄꯩꯁꯥ ꯂꯩꯇꯕꯗꯒꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯥꯡꯂꯤꯕ ꯉꯛꯇ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯃꯥꯡꯍꯜꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯗꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅꯁꯨ ꯏꯕꯥꯅꯤꯅ ꯉꯁꯤ ꯈꯟꯅꯔꯤꯕ ꯑꯥꯏꯗꯤꯌꯥꯁꯤꯗ ꯆꯪꯁꯜꯂꯝꯃꯕꯗꯤ ꯀꯔꯤꯁꯨ ꯋꯥꯔꯣꯏꯅ. ꯃꯇꯝ ꯈꯔꯗꯤ ꯏꯕꯥꯅꯤꯁꯨ ꯋꯥꯃꯤꯟꯅꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ. ꯍꯥꯟꯅ ꯋꯥꯗꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ? ꯍꯥꯟꯅ ꯋꯥꯔꯒ ꯈꯨꯠꯇ ꯄꯩꯁా ꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯔꯛꯀꯗꯕꯅꯤ. ꯅꯪꯗꯤ ꯑꯗꯨ ꯅꯠꯇ꯭ꯔꯦ. ꯏꯟꯊꯣꯛꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯂꯩꯔꯝꯕ ꯁꯦꯟꯗꯨꯁꯨ ꯏꯃꯥ ꯄꯥꯕꯨꯡꯈꯣꯏꯗ ꯂꯣꯏꯅ ꯄꯤꯁꯟꯈ꯭ꯔꯦ. ꯑꯗꯨ ꯂꯧ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯅꯪꯅ. ꯀꯔꯤ ꯅꯨꯄꯥꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯡꯗꯕꯁꯤꯕꯣ? ꯅꯪꯁꯦ ꯃꯈꯣꯏꯅ ꯄꯣꯛꯂꯤꯕ ꯃꯆꯥꯅꯤ. ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯅꯪ ꯐꯥꯎꯕꯗꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕꯤꯔꯝꯕ ꯌꯥꯏꯗꯅ. ꯄꯤꯔꯛꯂꯕꯁꯨ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯃꯍꯨꯠꯅꯤ. ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯒ ꯌꯦꯡꯁꯤꯗꯅ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯃꯉꯣꯟꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯏ. ꯑꯗꯨꯕꯨ ꯄꯥꯕꯨꯡꯗꯤ ꯑꯩꯈꯣꯏꯗ ꯀꯌꯥ ꯍꯦꯟꯅ ꯁꯥꯎꯕꯗꯤ ꯅꯠꯇꯦ. ꯏꯃꯥꯅ ꯁꯥꯎꯕꯗꯒꯤ ꯄꯥꯕꯨꯡꯅꯁꯨ ꯑꯌꯥꯕ ꯄꯤꯗꯕꯅꯤ. ꯑꯩꯅꯁꯨ ꯅꯪꯅ ꯀꯤꯔꯤꯕ ꯏꯃꯥꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯄꯥꯕꯨꯡꯗꯤ ꯅꯪꯕꯨ ꯈꯔ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ. ꯄꯥꯕꯨꯡꯗ ꯑꯃꯨꯛꯇꯪ ꯍꯥꯏꯔꯒ ꯌꯦꯡꯉꯨꯗꯅ. ꯃꯥꯅꯁꯨ ꯑꯁ ꯑꯩ ꯏꯀꯥꯏ. ꯑꯗꯣ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯔꯒ ꯌꯦꯡꯒꯦ. ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯕꯥꯅꯤꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯊꯣꯛꯈꯤꯕꯅꯤ. ꯃꯃꯥꯟꯅꯕꯁꯤꯡ ꯈꯔꯒ ꯑꯃꯨꯛ ꯆꯪꯂꯛꯏ. ꯌꯨ ꯄꯨꯁꯤꯜꯂꯛꯂꯒ ꯏꯃꯨꯡꯁꯤꯗ ꯊꯛꯏ. ꯑꯩꯅꯁꯨ ꯍꯥꯏꯈꯤꯕꯅ ꯑꯃ ꯇꯧꯔꯛꯄꯅ ꯑꯃ ꯍꯥꯏꯗꯨꯅ ꯈꯜꯂꯤ. ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯊꯛꯄꯗꯒꯤ ꯈꯔꯗꯤ ꯉꯥꯎꯔꯦ. ꯑꯗꯨꯕꯨ ꯃꯥ ꯉꯁꯤꯗꯤ ꯆꯞ ꯌꯨꯡꯅ ꯃꯄꯥꯗ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡꯗꯣ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ. ꯌꯨ ꯊꯛꯆꯤꯜꯂꯨꯕ ꯑꯗꯨꯅꯦ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ. ꯅꯍꯥꯟꯗꯒꯤ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯂꯩꯔꯝꯕ ꯄꯦꯟꯗꯕꯁꯤꯡ ꯑꯗꯣ ꯍꯤꯗꯥꯛ ꯊꯛꯂꯕꯅꯤꯅ ꯃꯃꯥꯏꯗꯨꯁꯨ ꯀꯟꯕꯗꯒꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯍꯥꯏꯈꯤ. ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯇ꯭ꯔꯕꯁꯨ ꯃꯥꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯀꯞꯂꯒ ꯉꯥꯡꯕ ꯑꯗꯣ ꯁꯪꯒꯣꯏꯗ ꯂꯩꯕꯅꯤꯅ ꯏꯐꯣꯡ ꯐꯣꯡꯅ ꯑꯗꯨꯝ తాꯏ. ꯃꯥꯅ ꯏꯃꯨꯡꯗ ꯀꯞꯂꯒ ꯍꯥꯏꯖꯔꯕꯁꯨ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯑꯩꯗꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯀꯞꯆꯩ. ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ. ꯊꯃꯣꯏꯗ ꯂꯩꯕ ꯑꯋꯥꯕ ꯄꯦꯟꯗꯕꯁꯤꯡ ꯑꯗꯣ ꯐꯣꯡꯗꯣꯛꯆꯕ ꯉꯥꯛꯇꯅꯤ. ꯃꯥꯅ ꯉꯥꯡꯕꯗꯣ ꯇꯥꯔꯒ ꯏꯃꯥ ꯕꯕꯥꯈꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ. ꯃꯥꯁꯨ ꯃꯥꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄ ꯈꯔ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ. ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯕꯗꯤ ꯏꯔꯦꯟꯖꯅ ꯋꯥꯔꯤ ꯁꯥꯔꯒ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯈꯔ ꯄꯤꯌꯨ. ꯃꯌꯦꯛꯀꯤꯗꯤ ꯃꯥꯅ ꯂꯣꯏꯅ ꯐꯪꯐꯝ ꯊꯣꯛꯂꯤꯕꯅꯤ. ꯃꯥꯅ ꯇꯥꯟꯖꯔꯒ ꯃꯃꯥꯈꯣꯏꯗ ꯄꯤꯁꯤꯟꯖꯕꯒꯤ ꯋꯥꯅꯤ. ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯈꯔ ꯄꯤꯌꯨ. ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯔꯦ. ꯏꯃꯥ ꯕꯕꯥꯅ ꯂꯧꯁꯤꯟꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯂꯧꯁꯤꯟꯗ꯭ꯔꯦ. ꯏꯟꯊꯣꯛꯄꯤꯔꯕꯅꯤꯅ ꯅꯆꯥ ꯀꯔꯤ ꯆꯥꯔ ꯊꯛꯂꯒ ꯍꯤꯡꯒꯅꯤ. ꯑꯗꯨꯅ ꯅꯈꯣꯏꯅ ꯄꯥꯏꯁꯤꯟꯈꯤꯕ ꯑꯩꯒꯤ ꯁꯦꯟꯗꯣ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯌꯨ. ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯐꯝ ꯑꯗꯣ ꯑꯃꯨꯛ ꯁꯤꯡꯂꯛꯎ ꯍꯥꯏꯔꯕꯁꯨ ꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯍꯟꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯁꯦꯟꯒꯤ ꯋꯥꯐꯝꯗꯤ ꯑꯃꯠꯇ ꯄꯜꯂꯝꯗꯦ. ꯊꯃꯣꯏꯗ ꯂꯩꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯇꯃꯛ ꯐꯣꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ. ꯑꯩꯅꯁꯨ ꯃꯥꯜ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯪꯗ꯭ꯔꯦ. ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯍꯧꯕꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯥꯅ ꯑꯁꯨꯝꯅ ꯀꯞꯂꯒ ꯋꯥ ꯉꯥꯡꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯃꯈꯩ ꯊꯦꯡꯅꯔꯛꯇꯕꯅꯤ. ꯉꯁꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯁꯤꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ. ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯆꯩ. ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ. ꯃꯥꯁꯨ ꯃꯥꯒꯤ ꯃꯅꯤꯡ ꯇꯝꯅꯕꯒꯤꯗꯃꯛꯇ ꯄꯦꯟꯅ ꯀꯞꯆꯖꯅꯨ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯃꯉꯣꯟꯗ ꯐꯥꯎꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ. ꯃꯥꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯨꯝꯈꯤ. ꯏꯆꯥꯁꯤꯡ ꯑꯁꯤꯁꯨ ꯆꯥꯎꯕꯗꯤ ꯆꯞ ꯃꯥꯟꯅꯔꯦ. ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯀꯥꯕꯒꯤ ꯃꯇꯝꯗꯤ ꯑꯃꯠꯇ ꯌꯧꯗꯕꯅ ꯑꯩꯅꯁꯨ ꯈꯔ ꯀꯣꯝꯅ ꯍꯤꯡꯖꯔꯤꯕꯅꯤ.
ꯆꯥꯕ ꯊꯛꯄ ꯐꯤꯔꯣꯟ ꯐꯥꯔꯣꯟꯒꯤ ꯉꯛꯇ ꯄꯨꯕ ꯑꯣꯏꯕꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯃꯅꯤꯡ ꯊꯨꯡꯕꯗꯤ ꯐꯪꯗ꯭ꯔꯕꯅꯤ꯫ ꯐꯤꯔꯣꯟ ꯐꯥꯔꯣꯟꯒꯤꯗꯤ ꯂꯥꯏꯔꯗꯅ ꯆꯥꯕ ꯑꯁꯤꯗ ꯐꯥꯎꯕ ꯃꯅꯤꯡ ꯀꯌꯥ ꯊꯨꯡꯅ ꯆꯥꯕ ꯐꯪꯖꯗ꯭ꯔꯤꯕ ꯏꯆꯥ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯈꯜꯂꯨꯕꯗ ꯑꯩꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯊꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯒꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯑꯩꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯩ꯫ ꯏꯃꯥꯈꯣꯏꯔꯣꯝꯗ ꯆꯠꯂꯒ ꯑꯩꯁꯨ ꯍꯥꯏꯔꯨꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯐꯥꯎ ꯈꯜꯂꯤ꯫ ꯂꯩꯇꯕ ꯍꯥꯏꯕꯁꯤ ꯂꯩꯇꯕꯅꯤ꯫ ꯈꯨꯠꯇ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯕ ꯆꯥꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯃꯤꯅ ꯆꯥꯅꯕ ꯊꯛꯅꯕ ꯎꯕꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯄꯥ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯏꯆꯥꯁꯤꯡꯅ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄ ꯑꯁꯤꯗ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯅ ꯌꯨꯝꯗ ꯂꯩꯇꯕꯤꯗ ꯆꯠꯊꯣꯛꯈꯤꯕ ꯇꯟꯖꯥ ꯑꯣꯏꯕꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏ꯫ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯂꯩꯅ ꯐꯥꯎꯕ ꯍꯣꯠꯅꯩ꯫ ꯉꯁꯤꯒꯤꯗꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯄꯤꯖꯈ꯭ꯔꯅꯤ꯫ ꯍꯌꯦꯡ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯕꯗꯤ ꯀꯅꯥꯗꯒꯤ ꯂꯧꯒꯅꯤ ꯈꯟꯕꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯜꯂꯝꯗꯨꯅ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯩ, ꯂꯣꯏꯅꯁꯨ ꯄꯤꯛꯂꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯒꯤ ꯅꯨꯄꯥꯅ ꯉꯔꯥꯡ ꯈꯔ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯨꯕ ꯑꯗꯨꯒꯤ ꯏꯀꯨꯕꯣꯛ ꯑꯗꯨꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯗꯅ ꯂꯨꯄꯥ 30,000 ꯈꯛ ꯄꯤꯔꯛꯏ꯫ ꯃꯥꯁꯨ ꯃꯥꯅ ꯄꯤꯁꯤꯟꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕꯅꯤ꯫ ꯑꯗꯨꯒ 30,000 ꯈꯛ ꯄꯤꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯕꯕꯨ ꯈꯔ ꯄꯤꯕꯤꯔꯛꯂꯤꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯔꯤ꯫ ꯑꯩꯅꯁꯨ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯑꯃꯠꯇ ꯍꯥꯏꯔꯨꯔꯅꯨ, ꯄꯤꯔꯛꯂꯤꯕ ꯈꯔꯗꯣ ꯑꯗꯨꯝ ꯂꯧꯁꯤꯜꯂꯣ, ꯑꯗꯨꯅ ꯏꯕꯥꯅꯤꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤꯁꯨ ꯑꯗꯨꯝ ꯂꯧꯁꯤꯜꯂꯤ꯫ ꯃꯈꯣꯏꯁꯨ ꯑꯗꯨ ꯄꯤꯔꯝꯂꯒ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯦ, ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠꯇ ꯐꯥꯎꯕ ꯀꯧꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯐꯪꯍꯧꯗꯦ꯫ ꯃꯈꯣꯏꯗ ꯀꯩꯅꯣꯝꯃ ꯍꯥꯏꯔꯛꯂꯅꯤ ꯈꯪꯕꯒꯤ ꯃꯃꯥꯏꯗꯣ ꯐꯨꯠ ꯂꯩꯗꯨꯅ ꯆꯠꯈꯤ꯫ ꯃꯁꯥ ꯃꯎ ꯀꯜꯂꯤꯕ ꯁꯥꯐꯔꯤꯕ ꯃꯇꯝꯗ ꯃꯤ ꯎꯖꯗ꯭ꯔꯕꯁꯨ ꯃꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯌꯦꯡ ꯃꯈꯣꯏꯅ ꯁꯣꯜꯂꯛ ꯅꯥꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯃꯆꯥ ꯑꯃ ꯌꯥꯎꯒꯅꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯆꯥ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯍꯌꯦꯡꯋꯥꯏ ꯂꯨꯅ ꯇꯧꯕꯤꯔꯛꯀꯅꯤ ꯇꯧꯕꯤꯔꯛꯂꯣꯏ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯈꯣꯏ ꯈꯪꯕ ꯉꯝꯗꯕꯅ ꯑꯩꯈꯣꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯛ ꯍꯟꯊꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯒꯨꯝꯅꯁꯨ ꯀꯔꯤꯅꯨꯡꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯏꯆꯥꯗ ꯐꯥꯎꯕ ꯑꯁꯨꯝꯅ ꯑꯁꯨꯛ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯉꯝꯕ ꯑꯁꯤꯕꯨ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥ ꯅꯠꯇ꯭ꯔꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯨꯄꯤ ꯃꯌꯨꯝꯅ ꯏꯟꯊꯣꯔꯛꯂꯕ ꯐꯥꯎꯕꯗ ꯅꯨꯄꯥ ꯃꯌꯨꯝꯅ ꯂꯣꯏꯅꯃꯛ ꯉꯝꯅꯕ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯤ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯍꯦꯛ ꯂꯩꯕ ꯉꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯅꯤ ꯍꯌꯦꯡ ꯁꯤꯔꯕ ꯃꯇꯝꯗ ꯁꯠ ꯁꯤꯗꯕꯤꯗ ꯊꯤ ꯃꯔꯛꯇ ꯑꯣꯜꯂꯒ ꯁꯤ ꯍꯥꯏꯕꯗꯣ꯫ ꯁꯥꯎꯅꯤꯡꯕꯗꯒꯤ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯇꯧꯍꯩꯗꯦ ꯈꯪꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯇꯥꯅꯕꯒꯤ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ꯫ ꯏꯁꯥꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯖꯕꯒꯤ ꯁꯨꯝ ꯄꯦꯟꯗꯕꯒꯤ ꯋꯥꯈꯜꯗ ꯄꯥꯞꯅ ꯁꯥꯒꯠꯂꯒ ꯄꯪꯈꯟ ꯈꯟꯖꯤꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯩꯁꯥ ꯈꯔ ꯑꯗꯨ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯀꯔꯤ ꯍꯥꯟꯅ ꯇꯧꯁꯤꯕ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯋꯥ ꯇꯥꯅꯩ꯫ ꯑꯩꯅ ꯃꯤꯅꯁꯨ ꯁꯪꯒꯣꯏꯗ ꯂꯩꯕꯁꯦ ꯐꯠꯇꯦꯕꯨꯗꯤ ꯍꯥꯏꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯩꯐꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ꯫ ꯂꯩꯐꯝꯒꯤꯗꯤ ꯇꯣꯛꯈ꯭ꯔꯣ, ꯁꯦꯟ ꯊꯣꯛꯄ ꯌꯥꯅꯕ ꯂꯝꯕꯤꯗꯣ ꯍꯥꯟꯅ ꯊꯤꯁꯤ꯫ ꯅꯪꯅ ꯍꯥꯟꯅ ꯕꯣꯏꯂꯔ ꯂꯣꯏꯔꯝꯕ ꯃꯐꯝ ꯑꯁꯤꯗꯤ ꯈꯥꯖꯤꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯍꯣ ꯑꯔꯥꯛꯁꯤ ꯈꯇꯪ ꯏꯕꯥꯅꯤꯅ ꯋꯥꯏ ꯇꯩꯁꯤꯜꯂꯒ ꯕꯣꯔꯥꯁꯤꯗ ꯌꯦꯟ ꯃꯆꯥꯗꯣ ꯍꯥꯟꯅ ꯂꯧꯊꯔꯒ ꯃꯇꯝ ꯈꯔꯗꯤ ꯍꯣꯠꯅꯈꯤꯁꯤ꯫ ꯃꯈꯣꯏꯅ ꯆꯥꯎꯔꯛꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯂꯒ ꯌꯦꯟ ꯀꯛꯇꯨꯅ ꯌꯣꯜꯂꯨ꯫ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔꯗꯤ ꯀꯣꯝꯂꯛꯂꯅꯤ꯫ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯑꯣꯏꯔꯒꯗꯤ ꯈꯔꯁꯨ ꯁꯦꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯤ ꯁꯦꯟꯅꯕꯤꯔꯒ ꯆꯥꯎꯔꯛꯂꯒ ꯊꯥꯗꯣꯛꯄ ꯌꯥꯕ ꯃꯇꯝ ꯑꯗꯨꯗꯒꯤꯗꯤ ꯏꯕꯥꯅꯤꯁꯨ ꯑꯍꯥꯟꯕꯒꯤ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯌꯦꯟꯗꯒꯤ ꯄꯩꯁꯥꯗꯨ ꯂꯧꯈꯠꯂꯒ ꯌꯨꯝ ꯑꯃꯨꯛ ꯀꯣꯟꯅ ꯇꯞꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯦ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯄꯤꯕꯤꯔꯛꯂꯤꯕ ꯈꯔ ꯑꯁꯤꯅꯗꯤ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯌꯦꯟ ꯍꯥꯟꯅ ꯂꯧꯗ꯭ꯔꯤꯉꯩꯗ ꯊꯝꯅꯕꯒꯤ ꯃꯀꯣꯟꯁꯤꯡꯗꯨ ꯏꯕꯥꯅꯤꯅ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗ ꯁꯦꯝꯖꯤꯜꯂꯤ꯫ ꯅꯨꯃꯤꯠ 2-3 ꯆꯪꯅ ꯐꯖꯅ ꯁꯦꯝꯖꯤꯜꯂꯕ ꯃꯇꯨꯡꯗ
yen macasing adubu lauthare. Adudagi ibanisu thabak adum hore. Masu mamanabasingi mayumda chatuna matam manghalamba adusu manghandre. Angangsingbu aina honaraga yen adubuna mana senai. Ngaihak sangba matamda ibani pullaga hana mana phamamliba yen sembagi dukan macha adumasu kabak semjeli. Asumna tha ama pharakadore. Yen macasingdusu yengba loina nungaire. Numit kharani leiragadi thadokpasu yagadorabani. Aikhoigidi yen lado pulap thadabida isana semlaga yongadaba oibana dukaladusu hana mangzaunana sengdoklaga ready da thamjaribani. Yen aduna karigumba hek chawraklabadi semlaga yonba haibasi soidrabani. Maram asinasu ibanina dukaladubusu hana sengdokle loinamak semba loishille. Yen adusu chawba mapung marai pharaduna dukaladubusu numit afaba ma yenglaga haudokle. Hanadagisu hongna mana yonba potsi posit adum phai makhutsu adum chawbana misu yamna changlai. Hanana phamlamba khangna chanaramba mayamdusu loinamak lai. Noina yen yonkidabadagi aikhoise lamna chatle. Hojikti nakna leirabanina kayada nungaire asidi lapna su chanararoi. Athuwa kaisu nanglani. Lupa chamagi chanigi khudakta leininglabasu adum phanglani haiba asumna mayamsu yamna haraunai nungsu yamna nungsibi. Aikhoinasu matong ama anida choptabida migi mamit penabani haiduna adum hapsinbi. Adunasu mayamna hena nungsibiduna aikhoida leiba adumak lai. Loikhibaga amuk lauthaba maron adumna sanaraga ibanisu tek honajai. Madi hanadagisu yen loibasi hairakpana piza pithakadaba matamsu chang naina adumak pizai. Aidi senaba yaoriba haibaduni niyomdi amada khangba nate. Mana loinamak adumak tawi. Paisadusu khara lemlakpadagi ibanisu yum sanaba yamnamak chawdrabasu mate ama ka ani khatak thokpa yanabagi mawongda sanaba haiduna u khara tek loksinba hore. Pulap laubabudi ngamjaba nate. Tek honajabadagidi yum ka ani masu tokthoksaduna amana chaksang oiraga amana aikhoigi tumpham ka oiduna thammi. Mina hainabadusu chumongani haiduna khali. Sangoida chahi 3 dagi hena leiba phatte haibadu aduga sangoida mai hojinbasisu leiriba nupa natraga nupi matai manau aduda awa ana tagali haibadusu chumongani. Sangoisita leiringaidadi ibani wakhal kasi ipakpaksindana sufam nongfam amatasu khanglamdabani. Dauru khudingmaktasu amata mai pakte khutasu paisa amata tungba ngamde. Adubu hojikti paisasing ase khara tungsinjabadi ngamjaragle. Hanadagi hongna ipamlamgi minadi khut lokhatpirage ahal laman khara laknaba haiduna tattana pau pijarakpani. Adubu aigi nupa mayumna ima ipa khoinasu enthokpibanina karamba kana ahalaman puduna chatkani haibasu ai khangde. Makhoida hairurabasu yabidabanina aisu adumak chattabida leiri. Khutta paisa pairabadi wa khangba haibasi masana tabani. Khutta senbu leitrabadi wa phana yamna khanglabasu wa khangdaba adumak tabani. Maram asina ai hanadi yumda chatpa sungphang phangjadrabasu hojikti khutta paisa khara leibadagi ima khoigi manakta chatli. Ima khoina lakbidrabasu aina hana chatlaga ima aikhoigi ahalaman singdi ima ipa khoinasu enthokpirabanina inembo ikubo khoina enthokpirabanina ahalaman sing laklaga khutlokhatpa haibadumadi oiraroi. Aduna yaragadi itei inaw angangsing aikhoi oina laklaga ima khoina laison tinson tobiraga khutlokhatpado adumak lokhatbiyu. Makhoina yade haiduna leikrabadi aikhoi khutlokhatabida adumak sangnadaba tare haiduna ai isana oina chatlaga hai. Asukuina warakpa matam adu phobada ai nomata phoba ipamda khong takidabani. Adubu makhoina nungsibidrabasu ainadi makhoibu aduki matik nungsijai haibado utke khanbadagi isana ikhongna thongna chajabani. Ima khoisu aikhoina awaba tariba nangliba matam aduda khangda udabadi natte. Mateng pangnabasu mayam ama haijarakpani. Aigi nupana khutlokhatribanina sangbasu talli aduga
Paisasu amata lauramganu, paisa lauramba yaru haibadagi ainasu paisa lauba ngamkidabani. Imaga pabunggadusu aina khongna thongna chatpa aduda yamna kablai, nungsu yamna nungaite, adu kuina urudraga uthoktana uba aduda aisu pukning yamna nungsi. Angangsu amakhatta natre ahum surabanina imanasu yamna nungsi, masusing adubu dukanda puthoktuna achapot laibi. Imana harau harauna numit afaba ama yenglaga aisu pau piraklagi aduga natai nanau hek laklo. Mi yamna yauhanningbagi aikhoina asum changthok changsin tawbado mayam khangnarabadi nungai haina tawbani, makhoina yadrabanina nabani khak laklaga changthong changsin tawrabasu karisu kaiba leiteda. Aikhoigidi haifam thokpagi adumak ahal lamansing kharaga lau haiduna haibani. Noiromgi ahal lamansing yaudrabasu aikhoiromdagi ahal lamansing yaurabadi chap manare haiduna imana haibirai. Aisu harau harauna lai, aigi nupadasu halaklaga aina imakhoina hairakpa khudingmakto loina tami. Manasu phare phare aisu somda yen macha honabane, dukan ga honabane, khutsu thadokpa sangaroi aduna yen achauba singse thadokraga macha laudringaigi marak aduda chatnaba tahorasi. Masu adum harau harau yathorai. Ainasu ahanbadadi yara oitra haiduna khalambani, adubu harau harau yathorakpa aduda aisu thamoy yamna nungaijaki. Aduga somdana leiriba aigi nupagi manau nupa anidusu nupi thijalle. Matamsisu adum kuirabanina makhoisu mathang mathang nupi thisilakpadagi makhoidi adumak chawna hongki. Luhong khongdongjai haibagi wani aikhoidi changbasu phangde, changbagi ayabasu pidabana changsu changude, aigi nupanasu changge haiba yade. Lekai miyamnadi phattana adumak khalamgani, leiminaraga hoi mai se mai karimata fawba haidi haiduna. Adubu aina changlurabasu aingondagi mitopna hena luna tawba, makhoiga yamna naksinnaba midawna aibuna lamlanba amagumna ubiba, mayamgi mamangda aibuna saktakpidaba, makhoigi leiriba mari matasing adubuna sakloina taklaga aigina darkar karimta leitaba, chumna leptuna leiba asaba mutrigumna tawba adudagi aisu sauningduna changoi haiduna changkidabani. Makhoina yamna pamjana chawna hongkhriba mamau nupising adudi hauzik fawbagi oinadi harauta yamna leiminari. Tung koirakpada kari oirakani haibadudi aikhoisu khangba ngamde. Luhongba nauriba oibana yana yanaba adumak leinari. Adubu luhongkhrabanina mathang mathang kari tawrakpa haibadumadi aikhoisu khanglani kuiraroi. Aina hana tawbiramliba aduga makhoina tawrakliba aduga kayagi matik khenage haibadu aisu yenge haiduna asidabu ngaiduna laklibani. Makhoina pokpada macha anise sana tarakpagumna aduki matik thak wangna khalli. Aduga aigi nupa asibuna pathi komthidagi horakpa ayokpa machagumna yengliba asisu ai yamna nungaijadabadagi thamoida asigumba wasakse singduna lakjaribani. Adubu mau ahum lanpham ahum hainaribani. Aidi tongana leirabanina makhoi ani gata oibagi kharadi safarambabudi yai. Makhoina manungda leinariba wafamsing adudi aidi khangdrabanina mapan thonggi phajaba saktam adudabuni aina uriba. Tha khara haukraba matungda imung asi manin khara khara nimbu nimbu wa ngangna bahaurai. Aikhoisu hannadi yenglude tasu tasillude asuk nungsina pamna lawjakhiba mamoksing aduna kari tawbirabano haibadi khangde. Nong hek nganbaga isau biring biring langba hoyi. Hanadi yumdagi mapan fawba thoktabani, hanakti nong nganbadagi thokraga numit taraga hanjilakpa haibasi magi mathau oiduna leire. Aikhoi inempopu haijariba nong nganbadagi numit taba fawba thokraga aikhoigi miwa ngangjabada thabak oiduna leijarambani. Adubu haujikti aigidi tokraga nauna lagliba mamau nupi ani sigi oina ngangnaba haukraba mali. Somdasu ani subanina thabak tawbagi lautanabasu aina khara kharadi uba fangi. Asigi khalurabadi aikhoise kayada laibak phakraba. Asumna paisa yamna paijarabasu chaba thakpa wachatrabasu sau lauraga charam thaklam khangtabida leigadabagi sarupudi puk thallabasu thandrabasu harauna leibasinadi khwaidagi hena phai haiduna khanjai. Ima khoina aikhoibu mafam khangna inthokpiribase
ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯧꯖꯤꯛꯇꯗ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯧ ꯑꯅꯤ ꯁꯨꯕꯅꯤꯅ ꯊꯕꯛ ꯇꯧꯕꯒꯤ ꯂꯧꯇꯥꯅꯕ, ꯆꯥꯛ ꯊꯣꯡꯕ, ꯀꯨꯂꯤꯛ ꯐꯦꯡꯕ, ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯂꯧꯇꯥꯅꯔꯛꯏ꯫ ꯑꯗꯨꯒꯨꯝꯅ ꯑꯩꯗꯤ ꯂꯧꯇꯥꯅꯕꯁꯨ ꯍꯩꯇꯦ, ꯃꯤ ꯉꯥꯏꯔꯒ ꯊꯕꯛ ꯇꯧꯕꯁꯨ ꯍꯩꯇꯕꯅ ꯏꯁꯥ ꯏꯊꯟꯇꯅ ꯊꯕꯛ ꯇꯧꯕꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯑꯩ ꯈꯛꯇ ꯑꯗꯨꯝ ꯋꯥꯔꯒ ꯇꯣꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯂꯩꯍꯧꯔꯤꯕꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯏꯁꯥꯅ ꯈꯟꯖꯩ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯊꯕꯛ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯒꯤ ꯋꯥꯗꯣ ꯇꯝꯕ ꯐꯥꯎꯕ ꯁꯪꯗꯦ, ꯇꯝꯂꯨꯔꯕꯁꯨ ꯁꯥꯎꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒꯗꯤ ꯈꯪꯗꯦ ꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯑꯁꯨꯒꯨꯝꯕꯒꯤ ꯋꯥ ꯈꯪꯕꯁꯦ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯅꯗꯤ ꯈꯔ ꯍꯦꯟꯒꯜꯂꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯀꯨꯞꯊꯤ ꯀꯨꯝꯅꯣꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯕꯅ, ꯅꯨꯄꯥꯅ ꯄꯟꯖꯥꯎ ꯁꯨꯕꯅ ꯅꯨꯄꯤꯁꯤꯡꯅ ꯈꯪꯕ ꯑꯌꯥꯝꯕ ꯍꯦꯜꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗ ꯈꯪꯍꯟꯕ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯕꯛ ꯁꯪꯗꯕ ꯑꯁꯤꯗ ꯑꯩꯁꯨ ꯄꯥꯎ ꯇꯝꯗ꯭ꯔꯦ, ꯃꯁꯥꯅ ꯀꯣꯟꯅ ꯈꯪꯖꯔꯛꯂꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯄꯥꯎ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯤꯁꯨ ꯄꯪꯉꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ, ꯌꯥꯝꯅ ꯁꯤꯡꯕ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯩꯒꯤ ꯍꯥꯏꯕꯗꯨꯃꯛ ꯈꯪꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯏꯪꯈꯣꯜ ꯁꯝꯄꯇꯤ, ꯂꯟ ꯊꯨꯝ ꯃꯈꯣꯏꯗ ꯄꯤꯌꯨ ꯍꯥꯏꯅ ꯇꯥꯟꯗꯦ꯫ ꯑꯩꯈꯣꯏꯅ ꯌꯦꯟꯒꯤ ꯍꯣꯠꯅꯔꯤꯕ, ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯖꯔꯤꯕ, ꯌꯨꯝ ꯑꯃ ꯁꯥꯖꯔꯤꯕ ꯑꯁꯤꯅ ꯄꯦꯟꯊꯣꯛꯆꯗꯨꯅ ꯂꯩ꯫ ꯄꯩꯁꯥꯒꯤꯗꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯦꯝꯕꯒꯤ ꯁꯔꯨꯛꯇ ꯑꯣꯏꯔꯛꯄꯅ ꯃꯈꯣꯏꯅ ꯏꯪꯈꯣꯜ ꯄꯤꯔꯕꯁꯨ ꯄꯤꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯒ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯉꯥꯡꯉꯤ꯫ ꯑꯗꯨꯅ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯕꯁꯨ, ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯅ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯥꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯦꯡꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯂꯩꯕꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯏꯟꯕ ꯇꯥꯕꯅꯤ꯫ ꯃꯥꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯩꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯃꯥꯒꯤ ꯑꯌꯥꯕꯗꯨ ꯈꯛꯇꯪ ꯇꯧꯗꯨꯅ ꯏꯇꯩ ꯏꯅꯥꯎ ꯍꯧꯖꯤꯛꯇꯤ ꯈꯔ ꯀꯣꯝꯖꯔꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯖꯔꯤ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯖꯔꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯈꯔ ꯍꯥꯏꯖꯔꯒꯗꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫